이쭈. ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ. ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯑꯌꯦꯛ ꯑꯊꯤꯟ ꯄꯨꯝꯅꯃꯛ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ. ꯃꯥꯅ ꯊꯦꯡꯅꯔꯨꯔꯤꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯒ ꯑꯃꯨꯛ ꯊꯦꯡꯅꯔꯣꯏꯀꯣ? ꯊꯦꯡꯅꯔꯔꯣꯏꯗ. ꯂꯥꯏ ꯐꯠꯇꯕ ꯑꯃ ꯂꯩ ꯇꯧꯔꯤꯅꯤ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ. ꯅꯨꯡꯗꯥꯡ ꯑꯆꯥ ꯑꯊꯛ ꯈꯒꯗꯤ ꯃꯈꯣꯏꯗ ꯀꯠꯊꯣꯛꯑꯣ ꯍꯥꯏꯕ ꯂꯩ ꯊꯣꯡꯒꯥꯟꯗ. ꯉꯥꯛꯇ ꯂꯦꯡꯖꯟꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ. ꯇꯨꯡꯁꯤꯗ ꯐꯝꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ. ꯅꯣꯏ ꯆꯥꯗꯣ ꯂꯣꯏꯗ꯭ꯔꯤꯕꯅꯦꯍꯦ. ꯑꯣꯖꯥ ꯑꯉꯥꯡꯅ ꯆꯥ ꯄꯨꯊꯣꯔꯛꯏ. ꯆꯥ ꯁꯤꯝꯇ ꯄꯥꯏꯕꯤꯌꯨ. ꯂꯥꯡꯅꯨꯁꯦ. ꯍꯣꯏ. ꯂꯥꯡꯅꯨ ꯆꯥ ꯑꯁꯣꯝ ꯆꯥꯁꯤ ꯂꯥꯛꯑꯣ. ꯃꯤ ꯂꯥꯛꯏꯁꯤ ꯅꯪ. ꯅꯪꯗꯨ ꯄꯨꯊꯣꯛꯈꯣꯕ. ꯂꯥꯎ ꯆꯠꯁꯤ ꯂꯥꯎ. ꯁꯤ ꯀꯝꯅ. ꯂꯥ. ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯅ ꯇꯨꯝꯃꯤꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯑꯀꯥꯟꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯔꯣꯏꯀꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ. ꯃꯃꯟꯗꯣ ꯑꯝꯇ ꯍꯥꯏꯌꯨꯗꯅ. ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯑꯌꯦꯡꯃꯟꯁꯦ ꯀꯌꯥꯒꯗꯤ ꯂꯧꯅꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯁꯤ ꯑꯅꯥꯕꯁꯤ? ꯍꯪꯒꯦꯅ. 10,000ꯗꯪꯗꯤ ꯁꯨꯍꯜꯂꯣ. ꯃꯌꯥꯝꯒꯤꯗꯤ 10 ꯂꯧꯕ ꯌꯥꯎ, 30 ꯂꯧꯕ ꯌꯥꯎ. ꯌꯥꯝꯃꯤꯅꯦ ꯄꯩꯁꯥꯗꯤ. ꯃꯁꯤ ꯌꯥꯝ ꯂꯨꯕ ꯂꯥꯏꯁꯨ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪꯗꯤ ꯃꯁꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯋꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯥꯏꯁꯣꯟꯁꯤ ꯌꯥꯝ ꯂꯨꯕ ꯍꯥꯏꯇꯥꯔꯦ. ꯄꯩꯁꯥ ꯅꯨꯡꯁꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯅꯗꯣꯏꯅꯣ? ꯈꯤꯇꯪꯗꯤ ꯌꯥꯝꯃꯤ. ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯑꯦ. ꯎꯍꯧꯗ꯭ꯔꯦ. ꯖꯩ. ꯑꯣ. ꯀꯃꯥꯏ ꯇꯧꯔꯦ? ꯍꯩ ꯅꯣꯏ ꯄꯩꯁꯥ ꯅꯉꯣꯟꯗ ꯀꯌꯥ ꯀꯃꯥꯏꯅ ꯑꯝꯇ ꯂꯥꯡꯅꯨꯍꯦ. ꯅꯍꯥꯟꯒꯤꯗꯨꯗꯤ? ꯈꯤꯇꯪ ꯉꯥꯡꯅꯕꯗꯤ ꯑꯗꯨꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯗ. ꯄꯨꯊꯣꯔꯛꯑꯣ ꯑꯗꯨ ꯅꯥꯀꯟꯒꯤ. ꯀꯌꯥꯗꯤ ꯁꯥꯒꯠꯅꯔꯒꯦ? ꯅꯥꯀꯟꯒꯤ ꯎꯄꯨꯗꯨꯗ. ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ. 이야. ꯃꯍꯥꯛꯀꯤ ꯁꯛꯂꯣꯟꯗ 이따오! 따브로 이따오! 통항호! ꯀꯅꯥꯅ ꯇꯧꯔꯛꯏꯁꯤꯅ?
ꯏꯇꯥꯎ ꯑꯩꯅꯦ ꯏꯇꯥꯎ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯅꯥꯅꯣ ꯊꯣꯡ ꯍꯥꯡꯉꯣ ꯀꯅꯥꯒꯤ ꯃꯈꯣꯟꯅꯣ ꯁꯤꯕꯨ ꯏꯇꯥꯎ ꯀꯅꯥꯅꯣ ꯅꯇꯥꯎꯅꯦ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯣ ꯀꯩ ꯂꯩꯔꯒꯦ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯅꯝꯕꯔꯗꯣ ꯑꯗꯨ ꯑꯝꯇ ꯑꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯇꯧꯔꯤꯁꯤꯕꯨ ꯀꯥꯏ ꯂꯩꯒꯦ ꯀꯩꯅꯣꯅ ꯇꯧꯔꯤꯁꯤꯕꯨ ꯀꯅꯥꯅꯣ ꯀꯧꯔꯝꯃꯤꯗꯨꯕꯣ ꯑꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯇ ꯑꯩꯅ ꯁꯤ ꯂꯪꯁꯤꯜꯂꯝꯗꯥꯏꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯏꯉꯩꯗ ꯀꯥꯗ ꯀꯅꯥ ꯆꯪꯉꯝꯕꯖꯥꯠꯅꯣ ꯍꯣꯏ ꯀꯅꯥꯅꯣ ꯂꯤꯛ ꯄꯥꯏꯔꯤꯗꯣ ꯀꯅꯥꯅꯣꯅꯦ ꯀꯅꯥꯅꯣꯅꯦ
ꯀꯩꯅꯣ ꯑꯩ ꯃꯥꯟꯕ ꯑꯃ ꯊꯣꯛꯂꯛꯏꯁꯤꯅ ꯀꯩꯅꯣ ꯌꯥꯝ ꯃꯥꯜꯂꯤꯍꯦ ꯑꯣꯖꯥ ꯃꯥꯏꯕ